سورة الأحزاب के नंबर 26 أعوذ بالله من الشيطان الرجيم بسم الله الرحمن الرحيم وأنزل الذين ظاهروهم من أهل الكتاب من صياصيهم وكذف في قلوبهم الرعب فريقا تقتلون وتأسرون فريقا وأورثكم أرضهم وديارهم وأموالهم وأرضا لم تطئوها وكان الله على كل شيء قديرا يا أيها النبي قل لأزواجك إن كنتن تردن الحياة الدنيا وزينتها فتعالين أمتعكن وأسرحكن سراحا جميلا وإن كنتن تردن الله ورسوله والدار الآخرة فإن الله أعد للمحسنات منكن أجرا عظيما माना यदि अल्लाह न लौथखिबनी लाइरिक फंख्रबा सिंगी मनुंगदगी मखोइबु सौगतखिबा सिंगदु मखोइगी लानबन सिंगदगी अदुगा लंगसनखिबनी मखोइगी थमोइ सिंगदा अकीबा अदुना कांगबु अमबुना नखोइना हाटखिबनी अदुगा लानफा ओइना फाखिबनी कांगबु अमबुना अदुगी लांदु जंगे हजाब अदु जंगे हजाब की लांदु आनते खंदक नते हजाब अहले किताब लाइफ फंग्रब गांगू ने माई पखन खिद्रिसी को हाइदी लांदुदा अकीबा लान मकाबंदा मुसलमान की मोमिन मुखजी अकीबा मुखद पाबनबा होय उसिपगी थबा अम कीबे व फमा लान थाजिन बना मनु कुरेजागी यहूदी सिंगन हाइरी मखादा मखोइना थुगाई खिबा करी एग्रीमेंट दो थुगाईबा अदुगा अल्लाहना फंगहनबिखिबनी नखोइदा मखोइगी लम मखोइगी मयुमसिंग अमसुंग मखोइगी मचाक मरलसिंगदु अमसुंग लम अमसु नखोइना खोंगदारुद्रिबा मतम खुदिंगदा अल्लाह दि पोट खुदिंगमकि मथक्ता ngambani तौरिंगबता तौबा मखा तारकपा खोंगचतसिंगदा लौसिनबा खैबरगी लम कोना लौसिलप्पा लमोइजाने ओ नबी हायु नंगी नुपी सिंगदा नखोइना पामलबदी त जोगी यहूदी मखै कोली लानबन दि ओइ दो लानबन तनते मोइ मयुम ओइना पुन्ना मोइ लेइ लानबन ओइ तनता आंदे लेइ बने पुदत्त साबल लंदन ते मोइ क्वेश्चन लेइ बने चंपंग मरो एना लेइ बने कराम संग मरो एना ओइ लेइ तमदे माता की लान दि लेइ बन ते अदु दु लोन छुआई हिने ओ नबी हायो नंगी नुपी सिंगदा नखोइना पामलबदी ताइबंग पुंसी अमसुंग मसगी लैतेंग अदु ओरबदी लागलो आई पीरगे नखोइदा मदुगी नुंगाइबदु अदुगा थादोकलगे नखोइबु फजबा खुथादोक अमदा काइनरगे नाइगो पामी अतेसे नाइनम दनवा मोदु नाइबा दु तोले लैवा दा लैवा दुनिया दा ने दिन दिवा दिन ददी हम वेरा और पा लैतनी लैतनी अद अल्लाह ने रसूल हायो ना ओ नबी हायो नंगी नुपी सिंगदा नखोइना पामलबदी ताइबंग पुंसी अमसुंग मसिगी लैतेंग दुनिया से पामदी अदु ओरबदी लागलो आई पीरगे नखोइदा मदुगी नुंगाइबदु अदुगा थादोकलगे नखोइबु फजबा खुथादोक अमदा अदुगा नखोइना पामलगना अल्लाह अमसुंग मागे रसूल अमसुंग आखिरत की युम अदु ओरबदी तसेनमक अल्लाह न थौरांग तौबीरे नखोइगी मनुंगदगी अफबा तौबसिंगी अचौबा मना नखोइगी मनुंगदगी अफबा तौबसिंगी अना हाइरिसिना तौबसिंदु तौबीसिंगनेबा तौबीसिंगी अचौबा मना मोसेना है मोसेना नते min kunna
ꯑꯩꯈꯣꯏ ꯃꯅꯨꯡꯗꯒꯤ ꯃꯤ ꯀꯨꯝ ꯅꯠꯇꯦꯕ ꯃꯤ ꯀꯨꯟꯅꯅꯦ ꯑꯣ ꯅꯕꯤꯒꯤ ꯅꯨꯄꯤꯁꯤꯡ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯆꯠꯂꯕ ꯑꯀꯥꯝꯕ ꯂꯤꯆꯠ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯒꯤ ꯗꯟꯗꯤꯗꯨ ꯁꯔꯨꯛ ꯑꯅꯤꯅꯤ ꯃꯗꯨ ꯑꯜꯂꯥꯗ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯔꯥꯏꯕꯅꯤ ꯒꯨꯅꯥꯍ ꯇꯧꯕ ꯃꯇꯝꯗ ꯐꯪꯒꯗꯕ ꯗꯟꯗꯤ ꯁꯔꯀꯥꯔꯒꯤ ꯇꯔꯐꯇ ꯐꯪꯒꯗꯕ ꯗꯟꯗꯤꯗꯣ ꯑꯗꯨꯒꯤ ꯗꯟꯗꯤꯗꯨꯒꯤ ꯗꯨꯒꯨꯅꯥ ꯐꯪꯒꯅꯦꯕ ꯅꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯗꯨ ꯒꯨꯅꯥꯍꯗꯨ ꯇꯧꯔꯛꯑꯗꯤ ꯖꯤꯅꯥ ꯈꯪꯗꯦ ꯅꯕꯤꯒꯤ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯁꯖꯥ ꯄꯤꯅꯦꯅ ꯍꯥꯏ ꯌꯨꯝ ꯃꯅꯨꯡꯗꯅꯦꯕ ꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯌꯥꯝ ꯂꯥꯠꯄ ꯀꯥꯡꯕꯨꯅ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯗꯨꯒꯤ ꯃꯔꯤ ꯃꯇꯥꯗꯤ ꯊꯣꯛꯎꯕ ꯌꯥꯝꯇꯦ ꯀꯩꯅꯣ ꯌꯥꯝ ꯂꯥꯞꯄ ꯇꯝꯇꯦ ꯗꯨꯅꯤꯌꯥꯁꯤꯗ ꯑꯆꯧ ꯑꯁꯥꯡ ꯊꯥꯗꯣꯛꯄꯩ ꯑꯆꯧ ꯑꯁꯥꯡ ꯊꯥꯗꯣꯛꯄꯩ ꯆꯠꯅꯔꯤ ꯁꯤ ꯑꯜꯂꯥꯒꯤ ꯂꯣꯗꯗꯤ ꯗꯕꯜ ꯄꯤꯅꯤ ꯍꯥꯏꯔꯤꯌꯦ ꯁꯤ ꯀꯌꯥꯝ ꯈꯦꯠꯅꯈ꯭ꯔꯕ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯂꯣꯁꯤꯒ ꯑꯜꯂꯥꯅ ꯁꯦꯝꯃꯤꯕ ꯂꯣ ꯑꯜꯂꯥꯒꯤ ꯕꯤꯆꯥꯔꯁꯤꯗꯤ ꯁꯥꯊꯤꯕ ꯌꯥꯝ ꯆꯨꯝꯃꯦ ꯁꯥꯊꯤꯕꯁꯤ ꯌꯥꯝ ꯆꯨꯝꯅ ꯇꯧ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯌꯨꯝꯕꯨꯗꯨ ꯑꯗꯨ ꯁꯣꯏꯖꯤꯜꯂꯛꯑꯗꯤ ꯕꯦꯔꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯗꯕꯜ ꯄꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤ ꯙꯝꯀꯤꯅꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯀꯠꯊꯣꯛꯆꯅ ꯏꯜꯂꯕ ꯑꯜꯂꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯑꯐꯕ ꯇꯧꯔꯕ ꯑꯜꯂꯥꯅ ꯄꯤꯕꯤꯒꯅꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯅꯥ ꯑꯅꯤꯔꯛ ꯃꯅꯥꯁꯨ ꯍꯦꯟꯅ ꯄꯤꯕꯤꯗꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯦ ꯃꯥꯒꯤꯗꯃꯛ ꯆꯤꯡ ꯂꯦꯝꯂꯕ ꯆꯤꯟꯖꯥꯛ ꯑꯥꯗ ꯖꯟꯅꯠꯀꯤꯁꯨ ꯊꯧꯔꯥꯡ ꯇꯧꯕꯤꯔꯦ ꯑꯣ ꯅꯕꯤꯒꯤ ꯅꯨꯄꯤꯁꯤꯡ ꯅꯈꯣꯏꯗꯤ ꯑꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯒꯨꯝꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯑꯜꯂꯥꯕꯨ ꯀꯤꯖꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯜ ꯊꯣꯠꯀꯅꯨ ꯋꯥ ꯉꯥꯡꯕꯗ ꯅꯠꯇ꯭ꯔꯕꯗꯤ ꯊꯃꯣꯏꯗ ꯑꯅꯥꯕ ꯂꯩꯕ ꯀꯅꯥꯒꯨꯝꯕꯅ ꯄꯥꯝꯂꯛꯀꯅꯤ ꯅꯈꯣꯏꯕꯨ ꯑꯗꯨꯕꯨ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯃꯈꯣꯏꯗ ꯐꯖꯕ ꯋꯥꯍꯩꯗꯤ ꯐꯖꯕ ꯋꯥꯍꯩꯗꯤ ꯍꯥꯏꯒꯗꯕ ꯑꯗꯨꯒ ꯅꯈꯣꯟꯗꯤ ꯊꯣꯠꯀꯅꯨ ꯅꯣꯛꯇꯨꯅ ꯈꯦꯗꯅ ꯑꯩꯈꯣꯏ ꯇꯧꯏꯗꯅ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯄꯗ ꯐꯖꯕ ꯑꯀꯟꯕ ꯐꯖꯕ ꯍꯥꯏꯗꯤ ꯈꯣꯟ ꯅꯧꯔꯒ ꯐꯖꯕꯗꯨ ꯅꯠꯇꯕ ꯀꯜꯂꯒ ꯆꯠꯊꯣꯛꯇꯅ ꯂꯩꯌꯨ ꯅꯌꯨꯝꯁꯤꯡꯗ ꯑꯗꯨꯒ ꯅꯁꯥ ꯎꯠꯊꯣꯛꯀꯅꯨ ꯃꯃꯥꯡꯉꯩ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯎꯠꯊꯣꯛꯅꯔꯝꯕꯒꯨꯝ ꯖꯥꯍꯤꯂꯤꯌꯠꯀꯤ ꯃꯇꯝꯗ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯦꯡꯕ ꯆꯠꯂꯒ ꯍꯤꯂꯥ ꯃꯦꯂꯥ ꯇꯧꯔꯒ ꯑꯗꯒꯤ ꯂꯤꯛ ꯀꯣꯟ ꯇꯧꯔꯒ ꯑꯔꯛ ꯑꯔꯥꯛ ꯇꯧꯔꯒ ꯆꯠꯀꯅꯣ ꯅꯃꯥꯖ ꯄꯨꯈꯠꯂꯨ ꯖꯀꯥꯠ ꯄꯤꯌꯨ ꯑꯃꯁꯨꯡ ꯑꯜꯂꯥ ꯑꯃꯗꯤ ꯃꯥꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕ ꯏꯜꯂꯨ ꯑꯜꯂꯥꯅ ꯅꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯄꯤꯒꯦ ꯅꯤꯡꯕꯤꯕꯅꯤ ꯅꯄꯥꯞꯀꯤ ꯑꯃꯥꯡꯕꯗꯨ ꯁꯤꯒꯤ ꯑꯥꯏꯁꯤꯗꯒꯤꯅꯤ ꯅꯨꯄꯤ ꯃꯈꯩ ꯄꯔꯗꯥꯅꯦꯅ ꯍꯥꯏꯔꯤꯁꯤ ꯁꯤꯗꯤ ꯅꯕꯤꯒꯤ ꯅꯨꯄꯤ ꯃꯈꯩꯗ ꯍꯥꯏꯕꯅꯦꯕ ꯑꯇꯩꯒꯤꯗꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯗꯨ ꯄꯔꯗꯥꯒꯤ ꯑꯌꯥꯠꯇꯤ ꯇꯣꯉꯥꯟꯕ ꯄꯨꯔꯥ ꯁꯦꯡꯅ ꯌꯥꯎꯔꯤꯗꯨꯗꯤ ꯄꯔꯗꯥꯒꯤ ꯑꯌꯥꯠꯇꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯣ ꯍꯥꯏꯔꯣꯅ ꯀꯔꯝꯕ ꯑꯇ ꯌꯥꯎꯕꯅꯣ ꯑꯇꯣꯞꯄ ꯑꯌꯥꯠꯇ ꯌꯥꯎꯕꯅꯦ ꯁꯨꯔꯦ ꯅꯨꯔꯗ ꯑꯗꯨ ꯅꯨꯔꯗꯨ ꯃꯤ ꯎꯅꯕ ꯅꯨꯄꯥ ꯑꯃꯅꯁꯨ ꯎꯅꯔꯗꯤ ꯊꯦꯡꯅꯔꯗꯤ ꯀꯔꯝꯕ ꯋꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯔꯝ ꯇꯧꯔꯗꯤ ꯑꯗꯨꯒꯤꯅꯦꯕ ꯄꯔꯗꯥ ꯅꯠꯇꯦꯕ ꯅꯤꯡꯕꯤꯕꯅꯤ ꯅꯄꯥꯞꯀꯤ ꯑꯃꯥꯡꯕꯗꯨ ꯂꯧꯊꯣꯛꯅꯕ ꯑꯣ ꯅꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯕ ꯄꯨꯝꯁꯦꯡ ꯁꯦꯡꯅ ꯁꯤꯅꯦꯕ ꯑꯜꯂꯥꯅ ꯄꯥꯝꯃꯤꯁꯤ ꯑꯗꯨꯒ ꯅꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯄꯟꯈ꯭ꯔꯤꯁꯤ ꯂꯣꯏꯅ ꯎꯝꯃꯠꯇꯦ ꯃꯨꯃꯤꯅꯥꯠꯁꯤꯡ ꯆꯟꯒꯗꯧꯔꯤꯕꯅꯤ ꯄꯔꯗꯥ ꯍꯥꯏꯕꯁꯤꯗꯤ ꯁꯇ꯭ꯔ ꯑꯧꯔꯠꯇꯨꯅꯦꯕ ꯅꯕꯤꯒꯤ ꯇꯨꯡꯗ ꯏꯟꯕ ꯃꯈꯣꯏꯗꯨ ꯂꯣꯏꯅ ꯆꯟꯒꯗꯧꯔꯤꯕꯅꯤ ꯀꯨꯝꯕꯗꯨꯅꯦꯕ ꯄꯔꯗꯥ ꯍꯥꯏꯕꯁꯤ ꯃꯥꯏ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯔꯦ ꯃꯥꯏ ꯍꯟꯗꯣꯛꯄ ꯌꯥꯏ ꯍꯥꯏꯔꯦ ꯃꯥꯏ ꯍꯟꯗꯣꯛꯄ ꯌꯥꯗ꯭ꯔꯒꯕꯨ ꯀꯔꯤꯗ ꯍꯥꯏ ꯆꯠꯄꯗ ꯀꯔꯤꯒꯤ ꯅꯨꯄꯤ ꯃꯥꯏ ꯍꯟꯗꯣꯛ ꯃꯥꯏ ꯈꯨꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯅꯣ ꯄꯔꯗꯥ ꯍꯥꯏꯔꯤꯁꯤ ꯈꯨꯝꯖꯤꯟꯕꯗꯨꯅꯦꯕ ꯍꯧꯖꯤꯛ ꯆꯠꯅꯔꯤꯁꯤ ꯑꯗꯨ ꯈꯨꯝꯖꯤꯟꯕꯗꯨ ꯅꯠꯇꯦꯕ ꯄꯔꯗꯥꯗꯤ ꯃꯤꯠꯀꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯑꯍꯥꯟꯕ ꯃꯤꯠꯀꯤꯅꯦꯕ ꯀꯔꯅ ꯐꯤꯕꯨ ꯌꯣꯠꯀꯤ ꯀꯨꯝꯅ ꯍꯥꯏꯁꯦ ꯌꯨꯝꯗ ꯂꯩꯌꯣꯅ ꯍꯥꯏꯈꯤꯕꯁꯦ ꯌꯨꯝꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯃꯇꯝ ꯈꯔ ꯀꯔꯤ ꯄꯤꯈꯤꯕꯅꯦꯕ ꯀꯔꯤꯁꯤꯡ ꯒꯨꯟꯗꯥꯁꯤꯡ ꯂꯪꯅꯕ ꯈꯣꯠꯅꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯃꯦꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯝꯕꯤ ꯆꯠꯄꯗ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯨꯗꯨꯒ ꯅꯕꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯊꯣꯛꯀꯅꯣꯅ ꯍꯥꯏꯕꯅꯦꯕ ꯃꯇꯝꯗ ꯁꯤ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯨ
ꯅꯈꯣꯏꯒꯤ ꯅꯌꯨꯝꯁꯤꯡꯗ ꯊꯤꯊꯔꯤꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡ ꯑꯃꯁꯨꯡ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯗꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯨꯞꯅ ꯎꯔꯤꯕꯅꯤ ꯄꯥꯎ ꯐꯪꯕꯅꯤ ꯑꯌꯥꯠ ꯌꯨꯝꯗ ꯊꯤꯊꯔꯤꯕ ꯑꯃꯗꯨ ꯅꯤꯡꯁꯤꯡꯉꯨ ꯁꯣꯟ ꯊꯧ ꯇꯤ ꯊꯧ ꯑꯗꯨꯒ ꯀꯥꯏꯗꯅ ꯀꯨꯞꯆꯤꯟꯕꯗꯨꯝ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯄꯔꯗꯥꯗꯤ ꯅꯠꯇꯦ ꯃꯁꯥꯅ ꯇꯧꯖꯕꯗ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤꯅ ꯑꯣꯏꯅ ꯃꯥꯏꯁꯤ ꯄꯔꯗꯥꯗꯤ ꯅꯠꯇꯦꯕ ꯈꯨꯠ ꯅꯠꯇꯦ ꯃꯥꯏ ꯅꯠꯇꯦ ꯀꯣꯛ ꯅꯠꯇꯦ ꯅꯨꯄꯤꯁꯤ ꯀꯣꯛꯅꯦ ꯈꯨꯠꯅꯦ ꯃꯥꯏꯅꯦ ꯑꯍꯨꯝꯁꯤ ꯄꯔꯗꯥ ꯂꯩꯇꯦꯕ ꯈꯨꯖꯦꯡꯁꯤ ꯇꯁꯦꯡꯅꯃꯛ ꯃꯨꯁꯂꯤꯝ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ ꯅꯨꯄꯤꯁꯤꯡ ꯊꯥꯖꯕ ꯅꯤꯄꯥꯁꯤꯡ ꯁꯤꯗ ꯑꯃꯨꯛ ꯇꯣꯉꯥꯟ ꯈꯥꯏꯗꯣꯔꯛꯏꯁꯤ ꯃꯨꯁꯂꯤꯝ ꯅꯤꯄꯥ ꯅꯨꯄꯤꯑꯅ ꯍꯥꯏꯔꯗꯤ ꯃꯇꯨꯡꯗ ꯊꯥꯖꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯊꯥꯖꯕꯤ ꯅꯨꯄꯤꯁꯤꯡ ꯍꯥꯏꯕ ꯏꯟꯕ ꯅꯤꯄꯥꯁꯤꯡ ꯍꯟꯗꯣꯔꯛꯑꯦꯀꯣ ꯍꯥꯏꯕ ꯏꯟꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯍꯥꯏꯕ ꯏꯟꯕꯤ ꯅꯨꯄꯤꯁꯤꯡ ꯑꯆꯨꯝꯕ ꯉꯥꯡꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯉꯥꯡꯕꯤ ꯅꯨꯄꯤꯁꯤꯡ ꯈꯥꯡꯖꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯈꯥꯡꯖꯕꯤ ꯅꯨꯄꯤꯁꯤꯡ ꯅꯣꯂꯨꯛꯆꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯅꯣꯂꯨꯛꯆꯕꯤ ꯅꯨꯄꯤꯁꯤꯡ ꯅꯨꯄꯤꯗꯤ ꯄꯟꯗꯦꯅ ꯍꯥꯏꯕꯗꯨ ꯄꯜꯂꯦꯕ ꯁꯤꯗ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯟꯅ ꯄꯜꯂꯦꯕ ꯅꯨꯄꯤꯒꯤ ꯖꯅ ꯂꯩꯇꯦꯗꯣ ꯂꯩꯇꯦꯅ ꯍꯥꯏꯅꯤꯗꯅ ꯅꯨꯄꯤꯒꯤ ꯀꯨꯔꯥꯟꯗ ꯄꯟꯗꯦꯅ ꯃꯐꯝ ꯀꯌꯥ ꯀꯌꯥꯗ ꯄꯜꯂꯦꯕ ꯁꯤ ꯄꯜꯂꯤꯗꯤ ꯁꯤ ꯄꯜꯂꯁꯨ ꯄꯨꯟꯅ ꯗꯥꯟ ꯄꯤꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯗꯥꯟ ꯄꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏ ꯑꯅꯤꯃꯛꯅꯤ ꯔꯣꯖꯥ ꯍꯦꯟꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯔꯣꯖꯥ ꯍꯦꯟꯕꯤ ꯅꯨꯄꯤꯁꯤꯡ ꯃꯈꯣꯏꯒꯤ ꯐꯤꯅꯨꯡꯕꯨ ꯁꯦꯟꯅꯖꯕ ꯅꯤꯄꯥꯁꯤꯡ ꯅꯤꯄꯥꯗꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏꯁꯤꯁꯨ ꯁꯤꯗꯁꯨ ꯁꯦꯟꯅꯖꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯑꯗꯨꯝꯅ ꯁꯦꯟꯅꯖꯕꯤ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯇꯣꯏꯅ ꯅꯤꯡꯁꯤꯡꯖꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯇꯣꯏꯅ ꯅꯤꯡꯁꯤꯡꯖꯕꯤ ꯅꯨꯄꯤꯁꯤꯡ ꯑꯜꯂꯥꯍꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯦ ꯃꯈꯣꯏꯒꯤꯗꯃꯛ ꯃꯔꯥꯜ ꯀꯣꯛꯄꯤꯕ ꯑꯃꯁꯨꯡ ꯑꯆꯧꯕ ꯃꯅꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯦꯁꯀꯨꯂꯤ ꯂꯣꯝꯗ ꯍꯥꯏꯅꯩ ꯂꯣꯟ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯦꯁꯀꯨꯂꯤ ꯂꯣꯟ ꯁꯤꯖꯤꯟꯅꯩ ꯂꯣꯏꯅ ꯑꯗꯨꯅ ꯂꯍꯨꯝ ꯍꯥꯏꯔꯤꯁꯤ ꯅꯨꯄꯤꯗꯒꯤ ꯑꯣꯏꯔꯗꯤ ꯂꯍꯨꯝ ꯅꯥꯏꯅ ꯑꯩꯅ ꯍꯜꯂꯛꯑꯣꯏꯕ ꯂꯍꯨꯝ ꯑꯣꯏꯅ ꯍꯥꯏ ꯄꯨꯝꯅꯃꯛꯇ ꯂꯣꯏ ꯆꯜꯂꯤ ꯂꯣꯏ ꯆꯜꯂꯦ ꯒ꯭ꯔꯥꯃꯥꯔꯒꯤ ꯋꯥꯅꯤ ꯇꯝꯕꯤꯁꯤ ꯀꯨꯔꯥꯟꯗ ꯃꯈꯣꯏꯅ ꯗꯔꯖꯥ ꯍꯦꯟꯒꯠ ꯂꯍꯨꯝ ꯑꯁꯤ ꯃꯈꯣꯏꯗꯃꯛꯇꯅꯤ ꯍꯥꯏꯔꯤꯁꯤ ꯃꯦꯁꯀꯨꯂꯤꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯈꯩꯗꯒꯤꯅꯤ ꯖꯅ ꯐꯪꯒꯗꯕꯁꯦꯅ ꯍꯥꯏꯔꯛꯄ ꯌꯥꯏ ꯅꯠꯇꯤꯌꯦ ꯗꯔꯖꯥꯗꯁꯨ ꯍꯦꯟꯒꯠ ꯍꯦꯟꯊꯥ ꯃꯌꯥꯝ ꯈꯥꯏꯗꯣꯛꯏꯗꯨ ꯑꯗꯨꯁꯨ ꯀꯨꯔꯥꯟꯗꯗꯤ ꯈꯥꯏꯗꯣꯛꯄ ꯎꯗꯦꯗ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩꯈꯣꯏꯒꯤ ꯗꯨꯅꯤꯌꯥ ꯉꯥꯡꯅꯔꯤꯕ ꯃꯁꯂꯥꯗꯗꯤ ꯃꯌꯥꯝ ꯈꯥꯏꯗꯣꯛꯅꯩꯗꯅ ꯄꯔꯗꯥꯒꯤ ꯒꯋꯥꯗꯗꯤ ꯈꯥꯏꯗꯣꯛꯏꯗꯨꯗꯤ ꯒꯋꯥꯗꯗꯤ ꯈꯦꯠꯅꯩꯗꯅ ꯒꯋꯥꯗ ꯈꯦꯠꯅꯔꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯃꯤꯃꯤꯗ ꯑꯇꯣꯞꯄꯗ ꯆꯥꯡ ꯃꯥꯟꯅꯔꯛꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯅꯤꯒ ꯄꯥꯔꯦꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯆꯠꯄꯗꯨꯁꯨ ꯌꯥꯗꯦ ꯅꯨꯄꯥ ꯑꯃ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯗꯕ ꯑꯗꯨꯒꯤꯁꯨ ꯃꯈꯥ ꯇꯥꯕꯗꯤ ꯍꯥꯏꯔꯗꯤ ꯀꯧꯊꯣꯛꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯗꯤ ꯋꯥꯔꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯗ ꯄꯤꯔꯤꯗꯣ ꯁꯥꯊꯤ ꯑꯣꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯅꯣ ꯅꯨꯄꯥ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯅꯤꯒ ꯀꯝꯄꯜꯁꯔꯤ ꯇꯧꯐꯝ ꯊꯣꯛꯇꯕꯅꯤ ꯊꯥꯖꯕ ꯅꯤꯄꯥ ꯑꯃꯅ ꯑꯃꯗꯤ ꯊꯥꯖꯕꯤ ꯀꯔꯤꯒꯤꯅꯣ ꯑꯅꯤ ꯑꯣꯏꯍꯜꯂꯤꯗꯁꯨ ꯃꯐꯝꯗ ꯃꯔꯝ ꯄꯤꯕꯗꯨꯅꯤ أن تضل إحداهما فتذكر إحداهما الأخرى أمنا كافر أمن نسينك وما هسوم هي أي كافر يعني أنا مسوون إذا ميدا توفم ꯊꯣꯛꯇꯕꯅꯤ أيام بدل نبانو بيكشنا بدل زاد ꯈꯦꯅꯗꯦꯅ ꯇꯧꯐꯝ ꯊꯣꯛꯇꯕꯅꯤ ꯊꯥꯖꯕ ꯅꯤꯄꯥ ꯑꯃꯅ ꯑꯃꯗꯤ ꯊꯥꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯅ ꯋꯥ ꯑꯃ ꯂꯦꯞꯈ꯭ꯔꯕꯗ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯏꯟꯗ꯭ꯔꯕ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅꯃꯛ ꯃꯥ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯂꯪꯐꯩꯅꯕꯗ ꯇꯧꯐꯝ ꯊꯣꯛꯇꯕꯅꯤ ꯊꯥꯖꯕ ꯅꯤꯄꯥ ꯑꯃꯅ ꯑꯃꯗꯤ ꯊꯥꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯅ ꯋꯥ ꯑꯃ ꯂꯦꯞꯈ꯭ꯔꯕꯗ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯋꯥ ꯑꯃ ꯐꯥꯏꯅꯦꯜ ꯇꯥꯔꯛꯑꯦ ꯑꯦꯅꯤ ꯐꯠꯋꯥ ꯑꯃ ꯄꯤꯔꯛꯑꯦ ꯁꯤ ꯇꯧꯒꯗꯝꯅꯦꯅ ꯐꯠꯋꯥ ꯑꯃ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯄꯣꯠꯇꯅꯦ ꯑꯩꯅ ꯑꯗꯨ ꯑꯣꯏꯐꯝ ꯊꯣꯛꯇꯦꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯃꯨꯃꯤꯟ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯀꯅꯥꯒꯨꯝꯕꯅ ꯏꯟꯗ꯭ꯔꯕ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯅ ꯍꯥꯏꯕꯗු ꯁꯣꯏꯗꯅꯃꯛ ꯃꯥ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯝꯕ ꯑꯁꯦꯡꯕ ꯂꯩꯔꯗꯤ ꯑꯗꯨ ꯑꯗꯨ ꯇꯥꯗ꯭ꯔꯣ ꯑꯗꯨ ꯂꯣꯏꯅ ꯑꯗꯨ ꯇꯅꯠꯇꯦ ꯑꯗꯨꯒꯨꯝꯅ ꯄꯣꯠ ꯃꯈꯩ ꯂꯣꯏꯅ ꯆꯜꯂꯦ ꯔꯁꯨꯜꯒꯤ ꯋꯥꯒ ꯑꯇꯣꯞꯄ ꯋꯥꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯌꯥꯗꯦ ꯀꯝꯄꯜꯁꯔꯤ ꯏꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯁꯤ ꯔꯁꯨꯜ ꯈꯛꯇꯒꯤꯅꯤ
ꯁꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯅꯤ ꯁꯤ ꯐꯩꯁꯂꯥ ꯍꯦꯛꯇ ꯍꯥꯏꯕ ꯋꯥꯅꯤ ꯍꯥꯏꯁꯤꯗꯤ ꯐꯩꯁꯂꯥ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯆꯟꯈ꯭ꯔꯦ ꯑꯄꯨꯟꯕꯅꯦ ꯅꯤꯡꯁꯤꯡꯉꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨ ꯑꯜꯂꯥꯍꯅ ꯆꯥꯟꯕꯤꯕ ꯑꯃꯁꯨꯡ ꯅꯪꯅꯁꯨ ꯂꯨꯅ ꯇꯧꯕ ꯑꯃꯗ ꯊꯥꯗꯣꯛꯇꯅ ꯊꯝꯃꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯅꯅꯥꯛꯇ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ ꯅꯪꯅ ꯂꯣꯠꯁꯤꯟꯈꯤ ꯅꯁꯥꯒꯤ ꯅꯨꯡꯗ ꯔꯁꯨꯜꯒꯤ ꯃꯅꯨꯡꯒꯤ ꯋꯥꯗꯨ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏꯃꯤ ꯅꯁꯥꯒꯤ ꯅꯨꯡꯗ ꯑꯜꯂꯥꯍꯅ ꯐꯣꯡꯗꯣꯔꯛꯂꯒꯗꯕꯗꯨ ꯅꯪꯅ ꯃꯤ ꯀꯤꯈꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯀꯔꯤꯗꯨꯅꯤ ꯁꯝꯗꯔꯤꯁꯤꯀꯣ ꯅꯪꯅ ꯃꯤ ꯀꯤꯈꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯍꯛ ꯂꯩꯕꯅꯤ ꯅꯪꯅ ꯃꯥꯕꯨ ꯀꯤꯅꯕ ꯑꯜꯂꯥꯍꯕꯨ ꯀꯤꯅꯕ ꯅꯨꯄꯤ ꯃꯈꯩꯁꯤ ꯃꯁꯖꯤꯗ ꯆꯠꯄꯗ ꯏꯗ ꯅꯨꯃꯤꯠꯇ ꯈꯪꯅ ꯖꯨꯃꯥꯗ ꯑꯃ ꯆꯠꯄꯗ ꯅꯨꯄꯤ ꯃꯈꯩꯁꯤ ꯊꯦꯡꯒꯅꯨ ꯍꯥꯏꯔꯝꯃꯦꯗꯅ ꯊꯦꯡꯒꯅꯨ ꯍꯥꯏꯕꯁꯤ ꯑꯥꯗ ꯆꯠꯄ ꯌꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯖꯃꯥꯠꯀꯤ ꯅꯨꯄꯥ ꯃꯈꯩ ꯃꯁꯖꯤꯗ ꯆꯠꯄ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯊꯤꯡꯉꯤꯁꯤ ꯁꯣꯝꯗ ꯐꯤꯇꯅꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯑꯅ ꯍꯥꯏꯔꯦ ꯏꯃꯥ ꯃꯈꯩ ꯊꯤꯡꯉꯦ ꯑꯗꯨ ꯀꯔꯤꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯆꯣꯔꯣꯟꯗꯨ ꯋꯥꯔꯤꯅꯦꯕ ꯔꯁꯨꯜꯁꯤ ꯈꯪꯗ꯭ꯔꯕ ꯍꯥꯏꯕ ꯄꯣꯠꯅ ꯐꯤꯇꯅꯥ ꯃꯇꯝꯗꯨ ꯐꯥꯎ ꯐꯤꯇꯅꯥ ꯑꯣꯏꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯐꯤꯇꯅꯥ ꯑꯣꯏꯅ ꯈꯪꯅꯅꯦꯕ ꯔꯁꯨꯜꯅ ꯅꯃꯥꯖꯗ ꯀꯩꯗꯧꯔꯣ ꯅꯃꯥꯖ ꯁꯣꯟꯕ ꯆꯠꯄꯗ ꯅꯨꯄꯤ ꯃꯈꯩ ꯊꯤꯡꯉꯨꯅꯨ ꯍꯥꯏꯁꯤ ꯐꯖꯕꯤꯗꯨ ꯑꯣꯏꯍꯟꯗꯦꯕ ꯑꯗꯨꯒ ꯊꯤꯡꯉꯨꯅꯨ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯄꯨꯔꯛꯑꯦ ꯄꯨꯕꯗꯤ ꯍꯥꯟꯅꯗꯤ ꯇꯧꯔꯝꯗꯦ ꯄꯨꯔꯛꯏꯁꯤ ꯅꯃꯥꯖꯗꯤ ꯄꯨꯗ꯭ꯔꯤ ꯑꯗꯨꯁꯨ ꯅꯃꯥꯖꯗꯗꯤ ꯀꯔꯤ ꯆꯠꯍꯟꯗꯦ ꯌꯥꯝ ꯀꯣꯏꯕ ꯄꯨꯕꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯄꯨꯔꯤꯕ ꯖꯃꯥꯠꯇꯨꯗꯤ ꯅꯇꯩ ꯅꯥꯎ ꯈꯟꯅꯔꯤꯃꯦ ꯍꯥꯇꯤꯡꯒ ꯆꯠꯄꯗ ꯉꯁꯤ ꯆꯠꯄꯒꯤ ꯑꯥꯗ ꯍꯥꯔꯝꯗ ꯑꯗꯨꯁꯨ ꯍꯥꯔꯝꯗ ꯈꯟꯅꯔꯤ ꯆꯠꯂꯨ ꯀꯔꯤ ꯅꯨꯄꯤ ꯆꯠꯄ ꯅꯨꯄꯤ ꯆꯠꯄ ꯍꯧꯗꯦ ꯑꯗꯨꯅꯤ ꯕꯦꯔꯥꯁꯦ ꯍꯦꯛ ꯃꯔꯨ ꯑꯣꯏꯕ ꯑꯜꯂꯥꯍꯅ ꯃꯔꯛꯇ ꯋꯥꯔꯤ ꯃꯌꯥꯝ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯍꯧꯕꯒꯤ ꯀꯔꯤꯗꯨ ꯅꯤꯡꯁꯤꯡꯉꯛꯏꯃꯤ ꯉꯁꯥꯏ ꯑꯃ ꯑꯌꯥꯠ ꯑꯃ ꯃꯊꯛꯇ ꯄꯟꯈꯤꯕꯗꯨ ꯔꯁꯨꯜꯒꯤ ꯈꯥꯏꯅꯕꯒꯤ ꯃꯇꯥꯡꯗ ꯔꯁꯨꯜꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨ ꯑꯜꯂꯥꯍꯅ ꯆꯥꯟꯕꯤꯕ ꯑꯃꯁꯨꯡ ꯅꯪꯅꯁꯨ ꯂꯨꯅ ꯇꯧꯕ ꯑꯃꯗ ꯅꯤꯄꯥ ꯑꯃꯗ ꯖꯩꯠꯇ ꯀꯣ ꯊꯥꯗꯣꯛꯇꯅ ꯊꯝꯃꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯅꯅꯥꯛꯇ ꯊꯥꯗꯣꯛꯇꯅ ꯊꯝꯃꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯅꯅꯥꯛꯇ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯗꯤ ꯅꯤꯀꯥꯗ ꯑꯗꯨꯝ ꯂꯩꯍꯜꯂꯨ ꯍꯥꯏꯔꯤꯃꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯑꯕ ꯔꯁꯨꯜꯅ ꯅꯪꯅ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯨ ꯅꯪꯅ ꯂꯣꯠꯁꯤꯟꯈꯤ ꯅꯁꯥꯒꯤ ꯅꯨꯡꯗ ꯑꯜꯂꯥꯍꯅ ꯐꯣꯡꯗꯣꯔꯛꯂꯒꯗꯕꯗꯨ ꯃꯥꯒꯤ ꯑꯌꯣꯛꯄ ꯃꯆꯥ ꯅꯨꯄꯥꯗꯨ ꯑꯜꯂꯥꯍꯅ ꯐꯣꯡꯗꯣꯔꯛꯂꯒꯗꯕ ꯋꯥ ꯑꯃ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯂꯣꯠꯁꯤꯟꯕꯗꯨꯅꯤ ꯍꯥꯏꯗꯣꯔꯛꯏꯁꯤ ꯅꯪꯅ ꯃꯤ ꯀꯤꯈꯤ ꯃꯤ ꯀꯤꯕꯗꯒꯤ ꯃꯤꯅ ꯍꯥꯏꯅꯔꯛꯄꯗꯨ ꯏꯃꯩꯃ ꯃꯃꯧ ꯂꯧꯗꯧꯔꯦ ꯍꯥꯏꯅꯕꯗꯨ ꯖꯦꯠꯇꯨꯗꯤ ꯃꯥꯅ ꯖꯣꯛꯄꯅꯤ ꯑꯁꯦꯡꯕꯗꯤ ꯅꯠꯇꯕ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯈꯟꯅ ꯃꯆꯥꯅꯤ ꯃꯆꯥ ꯂꯧꯔꯝꯕ ꯅꯨꯄꯤ ꯃꯃꯧ ꯂꯧꯈ꯭ꯔꯦ ꯅꯪꯅ ꯃꯤ ꯀꯤꯈꯤ ꯑꯩꯅ ꯈꯜꯂꯤꯕ ꯃꯃꯧ ꯂꯧꯕꯁꯤ ꯍꯔꯥꯝꯅꯤꯗꯅ ꯁꯨꯝꯕꯁꯨ ꯑꯗꯨ ꯃꯇꯝꯗꯨꯁꯨ ꯍꯔꯥꯝꯅꯤ ꯈꯟꯅꯕ ꯅꯠꯇꯦ ꯁꯤꯗ ꯑꯜꯂꯥꯍꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡꯁꯤꯗꯤ ꯑꯗꯨꯒꯤ ꯕꯗꯅꯥꯝꯗꯨ ꯂꯥꯛꯀꯅꯤꯅ ꯃꯤ ꯀꯤꯈꯤꯕꯗꯨꯅ ꯃꯤ ꯀꯤꯈꯤꯕꯗꯨꯒꯤꯅꯦꯕ ꯑꯜꯂꯥꯍꯅ ꯀꯔꯤꯒꯨꯝꯕ ꯐꯩꯁꯂꯥ ꯑꯃ ꯇꯥꯔꯛꯄ ꯀꯥꯟꯗꯅꯦ ꯑꯗꯨꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯗꯧꯔꯦ ꯍꯨꯟꯗꯧꯔꯦ ꯑꯩ ꯆꯣꯞꯀꯗꯧꯔꯦꯅ ꯔꯁꯨꯜꯗ ꯐꯥꯎꯈꯤꯕꯗꯨ ꯑꯗꯨꯒꯤ ꯄꯣꯏꯟꯗꯨꯅꯦ ꯐꯤꯔ ꯎꯠꯂꯤꯁꯤ ꯅꯪꯅ ꯃꯤ ꯀꯤꯈꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯍꯛ ꯂꯩꯕꯅꯤ ꯅꯪꯅ ꯃꯥꯕꯨ ꯀꯤꯅꯕ ꯀꯤꯒꯗꯕ ꯑꯗꯩ ꯆꯣꯞꯄꯗꯩ ꯀꯤꯒꯗꯕ ꯏꯖꯠꯇꯩ ꯀꯤꯒꯗꯕꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯍꯦꯟꯅ ꯀꯤꯒꯗꯕꯁꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯁꯤꯗ ꯑꯜꯂꯥꯍꯅ ꯎꯠꯂꯤꯁꯤ ꯑꯗꯨꯅ ꯖꯌꯠꯅ ꯇꯧꯔꯕꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯍꯥꯏꯗꯤ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯤꯈꯤꯕꯅꯤ ꯃꯥꯕꯨ ꯅꯉꯣꯟꯗ ꯊꯥꯖꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯅꯕ ꯃꯈꯣꯏꯒꯤ ꯌꯣꯛꯆꯕ ꯃꯆꯥꯅꯤꯄꯥꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡ ꯂꯧꯕꯒꯤ ꯃꯨꯃꯤꯟꯅꯦ ꯅꯕꯤꯅ ꯍꯥꯏꯕ ꯏꯜꯂꯤꯃꯦ ꯃꯨꯃꯤꯟ ꯑꯣꯏꯔꯛꯑꯦ ꯃꯈꯣꯏꯗꯤ ꯃꯃꯜ ꯂꯧꯈ꯭ꯔꯦꯅ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤꯗꯨ ꯃꯨꯃꯤꯟꯁꯤꯡꯗ ꯕꯗꯅꯥꯝ ꯑꯃ ꯂꯩꯕꯗꯨ ꯃꯗꯨ ꯑꯣꯏꯗꯅꯕꯅ ꯑꯜꯂꯥꯍꯅ ꯁꯤꯟꯈꯤꯕꯅꯦꯕ ꯆꯠꯅꯕꯤꯗꯨ ꯊꯨꯒꯥꯏꯅꯕ ꯍꯥꯏꯅꯅꯦ ꯑꯄꯣꯛꯄ ꯃꯆꯥꯁꯨ ꯅꯠꯇꯕ ꯃꯆꯥꯅꯦꯅ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯃꯃꯧ ꯂꯧꯕ ꯌꯥꯗꯦꯅ ꯍꯥꯏꯅ ꯆꯠꯅꯕꯤ ꯑꯃ ꯃꯈꯣꯏꯅ ꯕꯗꯅꯥꯝ ꯇꯧꯕꯗꯣ ꯑꯗꯨ ꯕꯗꯅꯥꯝꯗ ꯃꯣꯃꯤꯟꯁꯤꯡꯗ ꯕꯗꯅꯥꯝꯗꯨ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯅꯃꯧ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯁꯨ ꯅꯪ ꯁꯤ ꯂꯧꯑꯣꯅ ꯑꯩꯅ ꯊꯤꯈꯤꯕꯅꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯁꯤ ꯑꯩꯅ ꯂꯧꯍꯟꯈꯤꯕꯅꯦꯕ ꯑꯩꯅ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯕꯅꯦ ꯑꯜꯂꯥꯍꯅ ꯄꯤꯔꯛꯄꯅꯦꯕ ꯑꯜꯂꯥꯍꯅ ꯂꯨꯍꯣꯡꯕ ꯅꯨꯄꯤꯁꯤꯡꯁꯤ ꯃꯅꯨꯡꯗ ꯖꯦꯅꯕꯁꯤꯁꯤꯅꯦ ꯃꯈꯣꯏꯅ ꯇꯧꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯩ ꯑꯌꯥꯁꯤꯗ ꯃꯌꯥꯝ ꯈꯟꯊꯕ ꯌꯥꯕ ꯄꯣꯏꯟ ꯃꯌꯥꯝ ꯐꯪꯉꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦꯕ
halal oy hardi halal haidaba pota ikhoina haram niga halal niga tawhidega ijat ni mohalla ni nadraga imung manung ni mari mata ni sagai ni na khagai ni imai mami yam changa kari hairani haibado ai thambai da chingna amot pa le bani fa adu gi du chingna da leidra ne khoi manung da loina mot chinna na nabi gi mathakta maral siringai natte allah na mangonda tawnaba hukum tawbiba thabakta masidi allah gi niyam ni ama mangda laukraba sing ꯑꯗꯨꯁꯨ ꯃꯥꯏꯅ ꯇꯧꯔꯁꯤ dasu haukraba sing dasu adu si allah gi sunnat ne ba ꯑꯜꯂꯥꯍꯒꯤ ꯀꯥꯅꯨꯟꯅꯦ kanun ne sunnat ne ba si aduga matam khuding da allah gi hukum di tam khraba nongdam khoni hi bahut si yar Allah